Cockroach Janata Party, CJP na luchinglaga changsingiba Chalo Sunset Khongjat aduda nupi amada khupakna tharuba Jali Police ki makok thongba officer ama Jantar Mantar protest site ta deploy tawrambadagi nauthokre haidei. Social media da paktakna na sandurakpa video amada North East District ki Additional Deputy Commissioner of Police Sanjib Lampana tha asigi kunda nupi amada khupakna tharubagi video yawrakpadagi maike kayadagi yaningdami kholaw kaya lakibane. Thaudok adugi matangda Trinamool Congress ki MP Sego Khalena official adugi matakta police complaint ama thangalakibane. Ex thagalakpa post amada mahakna hai thaudok aduga mari lainana kanagumba amatana Delhi police na chatakiba thawong sing adugi complaint amata thangalakpa leite haina Delhi High Court ki proceeding amada lengakna phongdorakiba adugi damak wakat adu thangatkibani haide. July kungi thaudok aduda Delhi police na chatakiba ka henba thawong sing aduga mari lainana Lakiba PIL kaya ki matangda Delhi High Court da chathakiba hearing amada petitioner singi damak thengnariba advocate Gopal Sankara Narayanan na hai hauzik paktakna na sandurakliba video amada Additional Deputy Commissioner of Police Sandeep Lambana threat amada amatta leitaba nupi amada changsilaga kupakna thakibagi mami mayek sengna tari haiki Chief Justice DK Upadhyaya amadi Justice Tejas Karia ki bench aduda mahakna makhatana hai Mathau tarabadi video adu haujimu utpangam kane uniform gi marumda aran ahui tawriba sing asigi maming panbada aikhoi kiroidabani amadi miyam khangna makhugi masak maming tahukadabane official adu samon thaduna wahang pahang tawbagi tangai fadabalai CJP gi khongjang aduda police na crowd control protocol sing ngakna chatkidi haike Umesh Kumar amasung Ansul Kumar kauba miyoi anina file tarukiba petition adugi hearing chatharaba matungda Delhi High Court na Delhi Police Center amadi National Human Rights Commission da notice thabaga loinana chayol marigi manungda paukum pirakna bakhangankre amadi authority na thodok sing adugi CCTV recording amadi atai video footage sing preserve tawduna thamnabasu khangankre haide